Akisbani Imphal Nolini Devi na pau pajari ahan bada madu iba pau Manipur Sangai Festival lisingani kunitoi gi saruk ama oina Churachandpur edition Mukhimantri Nongthambam Biren Singna ngasi ayuk haudoklagani ing kumja lisingani kulhumdoi phawbada Mission Amrit Sarovar gi makhada sarkarna pukri lisingyang kai taunaba pandam thambagi manungda tha tarukki manungda pukri lisingyang kunmanga tokre amishung FIFA World Cup ki match samada champion kayarak oikraba Germany bo Japan na panjal ani amada maithiba piramle Manipur Sangai Festival lisingani kuni thoigi ngasi marini janba numit achida District Organizing Committee Churachandpur na sinduna Churachandpur gi Behiyang Geljang gi khugada misung lamka public round da pangthokpa thoram Mukhimantri Nongthambam Biren Singna ngasi ayuk haudoklagani Churachandpur da pangthokpa Manipur Sangai Festival gi numit humni gi thoram aduda bamboo dance nat ki oiba jagoi sei sana khunabana chingba thoram sing pangthokani Haudopagi Thoramda Textile Mantri Nemsa Kipgen Yauna MLA Singh Sarugyakani Amata Oiba Kumai Haiba Pandamda Numitarani Sathariba Festival Asigi Ngasi Moirang Kunokta Pangtokpa Thoramda Mahut Mantri Yumnam Khemchan Singh Amadi MLA Singh Sarugyakani Haingangda Pangtokpa Thoramda na Hill Areas Committee ki Chairman D Gangmai na Singba Sarugyakani Imphal ki Palace Compound Labor Board ta Pangtokpa Tongan ba Thoram Singda Water Resources Mantri Wahengbam Nyumai Sarugyakani Manipur da hauze COVID ki active case tara lady naba phabagi sangna sadamar putra nipan dasmik mari tarukni positive oikiba punba case lakam lising kuntha mapan chama pantara humdoi ki manungda lakam lising kuntha tare sate langkai mari naba phakre Tamelong town da ngarang nungtil restaurant magi saksang mai sakre haidi thodo adu ngarang numit ungba matungda thokibani mai adu kari dagi horakpa no haiba khangdrabasu madu gas leak oirakpadagi oiramba yai haidi Fire Brigade Assam Rifle Samsung Police na mafam adura sangsinduna khudakta mayadu muthatki thaudu aduda misimina thokpagi paulaite tabiriba pawasi Akasbani Imphal dagini Mission Amrit Sarovar gi makhada sarkarna tha taruki manungda pukri lising kunmanga hena tokre Mission Amrit Sarovar gi makhada ingkumja lisingani kulhumdoi gi August 15 phawbada pukri lising yang kai taunaba pandam thambani Kendra ki Rural Development Mantralay gi paumatung ina tha sigi tarataret phawbada pukri taunaba mafam lising marphutara changma kuntra matoi khangdokle masigi manungda mafam lising yankhaini toi chani ni fumanga da thabak paiba hore Mission Amrit Sarovar asi sahi asigi April 13 da hodokibani masigi pandamdi Azadi ka Amrit Mahotsav palan ka mari leinana Bharat na ningkha tamlakpa sahi humputara manga gi manungda jila amamangi khungangi lamda Amrit Sarovar humputara manga semnaba Pradhan Mantri na laukhiba warib adugi makha tarakpani Fisheries Animal Husbandry amasung Dairying Mantralayna National Gopal Ratna Award lisingani kunithoi ngarang nauthokre Manasi thazigi kuntarukta pangthokadoriba National Milk Day ka mari leinana yenthokani Manasi category ahumda pigani Manasi da sell oina ahanbada lupa lakh manga ani subada lupa lakh ahum amasung ahum subada lakh ani pigani National Gopal Ratna Award asi livestock amasung dairying gi lamda zati asigi oina khwaidagi sauba manane Kunithoi suba Indian Ocean Rim Association IORA mifam yaunanaba kendra gi mapal thoram Rajya Mantri Dr. Rajkumar Ranjan Singh ngarang Dhaka ta thungkre Mahakpu Bangladesh ta leba Bharat ki Rashtradoot Pranay Burman oki Kunithoi suba IORA gi Council of Minister gi mifam asi Dhaka ta Bangladesh na sabapati oitana pangthokani Mifam asida IORA gi member state kulumdoi amasung dialogue partner taragi mantri singh natraga senior official singh charuk yaraba yai IORA asi intergovernmental organization amani masigi pandamdi Bharat Mahasagar lamdamda chap manaba mawongda chawkhat minanaba honabani organization asi ingkumja 1953 ki March 3 lingkhat kibani FIFA World Cup ki ngasi ayu angan beda sanakiba match amada Belgium na Canada bu panjel amasino da toiki
ngarang numidang sanaba matchingdana Spain na Costa Rica bu panjal 3-0 Japan na Germany bu panjal 2-1 amasung Croatia amasung Morocco panjal amamam chanaduna draw satki ngarang angan bada sanakiba match da France na Australia bu panjal 3-1 thoiki ngasi nungtil pung 3:30 da Switzerland ga Cameroon ga numidang wairam pung 3:30 da Uruguay ga South Korea ga amasung Portugal ga Ghana ga numidang pung 4:30 da sanagani प्रधानमंत्री नरेंद्र मोदी ना आकाशवाणी द संदोकदबा महाकी मन की बात थौरम की दमक मियांगी अनिंगबा अपाम्बसिंग फोंदोरकनबा हाइदी थौरम असि नवेंबर 28 की अयु पुंग 12 दा संदोकनी मसिना थागी ओइबा रेडियो थौरम असिगी मरफु 35 सुबा एपिसोड ने हाइरिबा मन की बात एपिसोड असिदा महाकपु पंगथोक हनिंगबा अनिंगबा अपाम्बसिंग खंगन बिरकनबा प्रधानमंत्री ना मियाम दा हाइदी ngasi pongpa pause singi maru oiba pau singi damak haujek wahengbam rajesh leire rajesh Thagachari Nolini. Pausing the phone river headlines in Amaga Iman Manadre. Churachanpur Pongba, Masonata, Nishin Twiltu Amasung Manipur Express the D. Mukhemantri Nongtumam Birena, Sangai Festival Gi Churachanpur chapter Hogdolagani Habisna, Ahan headline Tori. Pausi, Huyelan Pau, Tamenglong Times, Sangai Express Iniski, Anishu headline Tori. Hills Hornbill Express Henapadidana, Numin Marini Satagadava Indigenous Wrestling Championship Hogre Haina, Ahan headline Tore. Tamenglong the former Ganpyu Mel Amasung Tamenglong Times Tana, Tamenglong Town the Labor Restaurant Ama Mai Sakri Haina, Ahan headline Tore. Da Samdadi, Naga Pistoki result Atubada, Haidok Pinaba, Nagagi CSO Singna PM da Memorandum Pisingre Haina, Ahan headline Tore. Andamanda Loitakiba Manipugi Atoba Kulumdoi, Ningsingre Habapau, Huyelan Paugi, Ahan headline Tore. CM na Bangladesh ki cultural team ki kangbu singa unakre matang sahi ki Mars phawbada Imphal Karong railway line survey lorgani lorho foji habisna nahar gi thokdangi maruwe be headline oiri international polo da Manipur na India ebu panjil nipan ahumda thoiki habisna Manipur mel gi ahan be headline tori Sangai Festival ki ticket ki mamal wang bagi wakat laida basu mi tin bagi changdi leptana hengal lagli habisna sana laibaki ahan be headline tori Kakrinos ki OPD amasung chemotherapy hogdokre haba pau ponapam amasung Isel Express ki ahan be headline tori Both hada bagi hak habasi sangbidhan gi right ni haba election commission gi wafam Justice J KM Joseph na yaningdaba phongdokre haba pau Imphal Free Press ki ahan be headline tori Manipur Pradesh Congress Committee na None Zila gi mafam kaya yengsingkre PMGSY gi lambi sembagi thabak sudana se lokthokre haba pau People's Chronicle Morning Bell gi ahan be headline tori pawasi Manipur Mail Sana Laibak Pongnofam Isel Express Ireibak amasung Sangai Express Manipuri gi ani sub headline tori Hiram kya da mangjil tharagajo akoi masel punna tominaba yadaba yenaduna lady Kemchan habisna Ireibak ki ahan be headline tori Kemsanga Mari Lena Pau Morning Bell da ani sub headline tore Lupa Koti Sama Tarani Pangi Drug Fare Haba Pau Sanga Express Edition Animaki Ahan be headline tori State Government na Transfer Posting gi Thoksil Thorang Tugaire Haba Pau Imphal Free Press Ganpyu Mail gi ani sub headline tori Churachampur Dengi case Marfum Mapan Hauji Pawada Thengnare Haba Pau Masona Thar gi ani sub headline tori Youth Affairs amasung Sports Mantri na Golden Jubilee Kam Olympic Games Senapati da hogdokre habe pau Hills Hornbill Express Senapati gi ani sub headline tori Hata Kangjibungi Sangai Festival da Mireba ki stall kuntrani pan saruk yari mamangi festival ga yengnaru bada visitor lakpagi chang yamna nemni habe pau naharugi thokdangi anchor kalam da phongli Sangai Festival gi make sembada konungi gate chithabiramle habe pau ama sana lebak da photo ga konana phongli Garigi company Kumar Thoina Imphal Auto Expo Pangthokaduri haba pau pona phamda phongli traffic ki chana kanglon ngak na chatpa missing yam dabana Imphal city gi akoiba da numi khudingi traffic jam thokli haba pau ma Isel Express ki anchor kalam da photo ga gonona phongli medal kuntra truk loraba PWD International Arm Wrestler hauji phawba sarkar na sakang bidri haba pau ma Imphal Free Press ki anchor kalam da phongli Gowa da pangtholiba IFF Aida Manipuri film sing utpa hori haba pau People's Chronicle Morning Bell Sangai Express Iniski anchor kalam da phongli job card holder sing khangdana account gi sel loktokre haba pau ma Sangai Express Manipuri gi anchor kalam da phongli Nolini Thagachari Rajesh Aruipeta Maruipa pau amukhanna Manipur Sangai Festival lisingani kuni thoiki saruk ama oina Churachanpur edition Mukhya Mantri Nongthambam Biren Singna ngasi ayuk hokdoklagani
ꯏꯪ ꯀꯨꯝꯖꯥ 2019 ꯐꯥꯎꯕꯗ ꯃꯤꯁꯟ ꯑꯃ꯭ꯔꯤꯠ ꯁꯔꯣꯕꯔꯒꯤ ꯃꯈꯥꯗ ꯁꯔꯀꯥꯔꯅ ꯄꯨꯈ꯭ꯔꯤ 50,000 ꯇꯧꯅꯕ ꯄꯥꯟꯗꯝ ꯊꯝꯕꯒꯤ ꯃꯅꯨꯡꯗ ꯊꯥ 3ꯀꯤ ꯃꯅꯨꯡꯗ ꯄꯨꯈ꯭ꯔꯤ 15,000 ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯐꯤꯐꯥ ꯋꯥꯔꯜड ꯀꯞꯀꯤ ꯃꯦꯆ ꯑꯃꯗ ꯆꯦꯝꯄꯤꯌꯟ ꯀꯌꯥꯔꯛ ꯑꯣꯏꯈ꯭ꯔꯕ ꯖꯔꯃꯅꯤꯕꯨ ꯖꯄꯥꯟꯅ ꯄꯥꯟꯖꯜ 2-1ꯗ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯦ ꯄꯥꯎ ꯂꯣꯏꯖꯔꯤ